Kairang Komidok umang laikaida mioi ama drug chai haibagi maralda anti drug joint committee Kairang Komidok na faraga phubada laikidre haibagi wahauda irang thokre. Janims tagi nanthokuna chain kraba KCP Nando group ki luchingba Nando Luwangna hospital da laidingaida miyam dagi sel khairam bagi thodokta chenaba Assam Rifles ki jawan ama Imphal East police da phare. Lamdamasi mob justice leitaba state ama ohenaba protection from mob violence in Manipur haiba hiramda nongmagi oiba legal awareness program ama pangthokre. Amasung asi ahanba oina Manipur dasu World Food Safety Day gi thauram pangthokre chinjakta potyan tawbiganu haina Director Health Services Dr. K Rajona appeal tawrakli. Mayam bukurumzari adom ne Grips Impact News ni ai rina thingu zamna hauji pungjas fawbagi maru pausing mayam da pizari. Imphal East District ki manung chana laiba Kairang Komidok awang laikaida mioi ama drug chai haibagi maralda anti drug joint committee Kairang Komidok na faraba matung phubada mioi adu laikidre hairi laikidraba mioi adudi Muhammad Halim chahi humpuganithoi apokpa laikidraba Muhammad Abdul Kairang Komidok umang laikaidagini Thaudok asina maram oiraga khoishaunaraba laikai miyamna anti drug joint committee Kairang Komidok ki office mai thadokre misi asida chenabani haiba mioi anigi mayumsu laikai miyamna thugaiduna amang ata thokhankre amaromda mafam aduda pauloba chatluba paumi ama irang sagatpa singna phuge tawrakpada kalluba Imphal East ki Porompat Police ki SDPO sokre irang adu kanchilakpadagi Imphal East ki SP na luchingba Manipur Police ki team ama laktuna irang adu matam chana lakshinki amadi misi asigi matangda hengang police na case ama lokhatuna thijinba hokhibaga loinana asiba hakchang adu Janims ki morgta thamkre. Amaromda Kairang Komidok umang laikaidagi Muhammad Halimbu drug chai haibagi maralda phubada laikhidraba thaudokta chenabani haiba anti drug joint committee Kairang Komidok ki thomi nipan hangang police na faraga lamfelda laiba CJM Imphal East da puthoklaba matungda numit taret nigi police custody da thamnaba yathang pikre ngasigi thaudok aduda Chennai haibagi maralda pharaba anti drug joint committee Kairang Komidok ki thomi sing adudi Muhammad Achau Wahizuddin Saha Muhammad Abosana Muhammad Tariq Muhammad Abungo Muhammad Banda Muhammad Ibohal amadi Muhammad Takvini hairi Lungnila Elizabeth Misiga Mari Lainana Police na Fajinduna jail da Lairakhiba Matung Chahi asigi Mars ki tangkun ga tarukta Janims tagi nanthokuna chain khraba KCP Nando group ki luchingba Nando Luwangna Janims Hospital da lairingai manungda miyam dagi sel khairam bagi thaudokta chenaba Assam Rifles ki jawan ama Imphal East Police na phare Pharaba mioi adudi Assam Rifles da jawan oiba Hairok Part 1 dagi Ningthauzam Sankar chahi kuntra ga taruk apokpa en inaujani mahak ngasi nungthil Porompat ki mafam amadagi Imphal East Police na farba matungda CJM Imphal East ki mamangda puthoklaba matung makha taba wahang pahanggidamak numit mangani police custody da remand laukhibani. State asida mob justice ki thabak hantha handuna mapung phana mob justice laitaba lamdam ama ohenabagi pandamda protection from mob violence in Manipur haiba hiramda nongmagi oiba legal awareness program pangthokre awareness program adu Imphal West Legal Services Authority amasung Human Rights Law Network Manipur anina sinduna lamfel pata laiba lamfel court complex ki conference hall da pangthokibani thauram aduda District Legal Services Authority Imphal East amasung Imphal West ki secretary Khwairakpam Nirozitna issue ama thokpada miyamna mob chathabiganu haina appeal tawki mahak da hai laibak asi lo laiba laibakni mob chathabagi mahutta logi mating lauduna chap chaba achumba wayel phangnaba thabak paikhatpiu masina thokhaningdaba thaudo watho kayadagi kanba ngamgani mob chathabana issue amagi mathakta issue kaya thokhanaba amasung heda issue chauthokhanabagi achauba maramsing oihalli haiki
ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯁ ꯑꯃ ꯊꯣꯛꯀꯥꯟꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯗ꯭ꯔꯦꯁꯜꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯉꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯏꯔꯥꯡ ꯍꯧꯔꯒ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗे ꯁꯤꯅ ꯑꯃꯥꯡꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯑꯃ ꯊꯕꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯔꯥꯟꯕ ꯑꯃꯃꯨꯛ ꯇꯧꯔꯒ ꯑꯗꯨ ꯆꯨꯝꯊꯣꯛꯄ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯤꯒꯨꯝꯕ ꯃꯣꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯗ ꯑꯥꯏꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯁꯃꯥꯖꯗ ꯄꯤꯔꯤꯕ ꯅꯩꯅꯅꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯉꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯜड ꯐꯨꯗ ꯁꯦꯐꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯁ꯭ꯇꯦꯠ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯊꯣꯔꯤꯇꯤꯅ ꯁꯤꯟꯗꯨꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯍꯥꯏ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯟꯒꯤ ꯇꯥꯡ 8ꯄꯨ ꯋꯥꯔꯜड ꯐꯨꯗ ꯁꯦꯐꯇꯤ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯕ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏꯅꯅ ꯆꯤꯟꯖꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯅꯁꯨ ꯆꯤꯟꯖꯥꯛꯇ ꯀꯩꯗꯧꯅꯨꯡꯗ ꯄꯣꯠꯌꯥꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯨꯗ ꯃꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯐꯨꯗꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯥꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯕ ꯐꯥꯎꯕ ꯆꯥꯗꯣꯔꯤꯕꯁꯤ ꯆꯤꯟꯖꯥꯛ ꯉꯥꯛꯇꯅꯤ ꯃꯁꯤ ꯆꯤꯟꯖꯥꯛꯁꯤꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯩꯗ ꯂꯥꯏꯅꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯂꯦꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯂꯦꯟꯁꯤ ꯖꯪ ꯐꯨꯗ ꯄꯪꯆꯥꯗ ꯆꯥꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯑꯁꯤ ꯐꯠꯇꯅ ꯍꯛꯆꯥꯡꯁꯤ ꯆꯥꯎꯈꯠꯍꯟꯗꯅ ꯂꯥꯏꯅꯥ ꯃꯌꯥꯝ ꯂꯥꯛꯍꯟꯗꯅ ꯃꯁꯤ ꯑꯣꯏꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯁꯨꯒꯅꯨꯗ ꯂꯩꯕ ꯁꯦꯟꯠ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯩ ꯊꯥꯗꯣꯛꯂꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSOꯒꯤ ꯃꯦꯝꯕꯔꯁꯤꯡ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯌꯥꯎꯅ ꯃꯣꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯂꯝꯕꯤ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯔꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯂꯝꯕꯤ ꯊꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯅꯈꯤꯗꯦ ꯂꯣꯏꯅꯅ ꯕꯟ ꯂꯩ ꯈꯪꯗꯗꯅ ꯂꯥꯛꯈꯤꯕꯁꯤꯡ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯈꯤ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦ ꯇꯥꯎꯟꯁꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤ KSO ꯃꯣꯔꯦ ꯕ꯭ꯂꯣꯛꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯅꯨꯡ ꯎ ꯋꯥ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯇꯥꯎꯟ ꯑꯗꯨꯗ ꯀꯩꯊꯦꯜ ꯑꯃꯠꯇ ꯍꯥꯡꯅꯈꯤꯗꯕ ꯅꯠꯇꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯂꯦꯞꯈꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ Hepatitis C na naraba patientsingda Jawaharlal Nehru Institute of Medical Sciences Janims ki maikaidagi lem na hidak langthak phanghankhre hairiba hidak asi Sufosbuvir 400 mc amasung Belpatavir 100 mg anigi apunba tablet makhal amani hairiba tablet asi market packet amada lupa lising tara taret ka chamngada phangi hairi ahanba lakpa patient tara ganithoi khangatlaga hidak adu Janims ki medical superintendent Dr. N Zitendra gi kada Janims ki director Dr. TH Bhimo masayauna patient singda khutsinakibani punna patient chani ga yangkhaida lemna pigadoriba hidak asi lakliba mathangi irai numita makhatana hana lakpa patient singda pigani hairi amadi hepatitis na naraba patient amana naba phanana ba hotnabada hidak asigi packet ahumdi tangai fadana chadaba yade hairi hiramasi gi matangda Janims ki MS Dr. N Jitendra na fongdorakpada hidak makhal asi market ta mamal wangna fangbana maram oiraga patient singda hidak asi laina ba hotnabada selgi khudong chadaba kaya mayoknaribasi kharada oirabashu kokpa ngamnanaba hidak asi lemna pibani hairi Manipurda loina world gi mafam ayambada hepatitis C gi laina si yam pak chauna sandurakli ado masigi hidak asi akoi gi leita laira kaya si yeng hairaga akoi Janims ki amata ngairaba akoi gi gastroenterologist Dr. Surajna hidak sing asi mahakna chelaga akoi gi through some company leita laira adugumba awaba taraba hepatitis C na naraba mioi singduda ngasi packet ahum khudol tamba numini doctor na ngambase anaba layengba anaba gi yaifanaba khanba aduna masina
ngasi akhoi laukhaliba kongthang asina akhoi patient ga aduga doctor singa lainaba mari hena phagatpasu oirakani haiba thajabadu thamji maru oine hepatitis C si layengbada paisa yamna sangma maramna masi digi complication mayam haibadi liver cancer natraga liver cirrhosis tawdana ayamba punchi teli hepatitis C gi genotype khuding makta effective oiba sigi hidak combination nasi lemna hepatitis C na naba mi chani yankhaita first come first basis ta criteria fulfill tawba mi da pinanaba masiguma khongthang ma lawrakpasi hepatitis C na naba mi khuding makidi masi asoba boramani hai Board of Secondary Education Manipur Bosemna handak laukiba ISSLC examination 2019 da compartmental lakiba mahiroi sing examination lakliba July gi tang ahum da pangthok lagani haina Bosem gi controller ke tiken na phongdokre hiramasi gi matang da ngasi Bosem gi office da pangthokiba paugi mifam amada tiken na makhata na hai chahi asigi oina compartmental examination asida punna mahiroi lising mari ga yankhai ga mathoina tongan tongan ba exam center taraga tareta ayuk ki pung tara dagina ama fawba pangthokani examination asigi form fill up tawbagi aroiba matam lakliba June gi tangkun oigani numit asida kanagumba amatana ban blockade amadi general strike na chingba amata tawbidana ba mahakna appeal tawki RTI gi makhada candidate mana photocopy of the answer se khoina phange hai matamda aikoi hanagi channabi rule da handak tasu examination committee na reconfirm tawwa madum ba rule ma lejai RTI tharaga se logi haragadi madu thading mangda re scrutiny haiba tare fi khara pira kanda magi answer script se lalambra sulambra haibagi madu application ma koin hana thaba ma madu compulsion oile parikha haidok podagi within 15 days ai khoi matam am pijabani adu matungda mana magi answer se semdok khodok pa leitre pen de haragadi mana RTI kuthangda answer copy se khoina xerox copy lobo yagani lamdamasigi mahiroi singda aphaba mahai mashingi kanglon pinabagi pandamda All Manipur Recognized Private School Welfare Association na Board of Secondary Education Manipur Bosem ka khutsamnaduna oja singgi oiba workshop ama chahi ahum khudingi pangthok lagani hairi hiramasigi matangda Manipur Press Club ta paumi singa unabada association asigi secretary CI Syamchandra na haikibada workshop asi mathang thagi tang manga dagi nipan fawba pangthok na basem sare workshop asida English Mathematics Science Social Science amachung Manipuri subject ta ningthina khana nainagani maramaduna private amasung government ki oja singna workshop asida saruk yabiyu haina appeal tawraduna saruk yadaba oja sing exam ga mari lenaba thabak singda mathau tawhan biganu haina su association asina bosem amadi kosem gi pukning chingsilakli July gi tang manga dagi hojaraga July gi tang nipan pau 4 days masi koi Manipur gi oja ayamba akoi sarkar sakhangbiraba recognized orbe school private school sing then government school sing aided school sing oja punamakni yawba yaba pangthokadoribna ngasagi teaching methodology karmaina angang class representation tawgani karmaina koi gi aina khangjeri post angang li hongani tandana ngang kamai hai sigumba pota board of secondary education Manipur ga khusam narakanda koi workshop si pangthok jagadabani Kakshing District ki Hiyanglam Kendra gi Manung Chanba Arong Nongmai Khongda Imphal Turel Mathakta PMSGY gi Senthang Makhada Sagani Tauramba Thongbu Lapupa Terada Hongani Haina Tauribasi Khudakta Tokadabani Haina NASRA Club ki Chairman Salam Joina Phongdokre Wafama Singasi Manipur Press Club ta Pangthokpa Paumi Singa Unaba Amada Mahakna Haikibani Joina Makhata na Haikibada Arong Nongmai Khongasi Manung yamna hanjinba mafam ama oibana ngasi fawba lengak na micheng changbagi chang yamna watli Maikai asomgi miyamna khulasigi lambi thonggi phibam asi lengak na micheng changbinaba kayara khana hairaba matungda ahanba oina PMSGY gi senthang makhada thong ama saragani haina harauringai chairakta ikhang khanghaudana lapupa terada hongani haibasi yaba ngamloi maramasina hiramasida mari lenaba lengaki loisang amadi local MLA na micheng changgadabani karigumba miyamgi wakat asi tabidrabadi Arong Nongmai Khongi khulgi miyamna makhal makha kayagi akanba khongjang sing changsilagani hairi masagi sabam thoaba thong asi PMSY gi official singna akhoi lamdam sigi praja singbu lana misguide tawbada natana MLA oibiriba amadi lengak mapu singbu so lana misguide
ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯜꯂꯛꯄꯁꯤ ꯑꯩꯈꯣꯏꯅ ꯌꯥꯖꯅꯤꯡꯗꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯅꯣꯡꯃꯥꯏꯈꯣꯡꯗ ꯊꯣꯛꯂꯤꯕ ꯊꯣꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ इरेलबोंग पुलिस स्टेशन की मनुंग चनबा बामोन कंपू मखा लेकाइदगी खुंजामयुम अरुण मिसीदा फाजिनखिबा जेएसी की थौमी तराग हुमदोइंगसी पीआर बोंदा लुपा लिसिंग कुन कुन थिहलबा मतुंग चीफ जुडिशियल मजिस्ट्रेट इम्फाल वेस्टना थादोखरे हाइना चिरोल अमदा खंगहलकली कश्मीरदगी कन्याकुमारी तमना पुन्न किलोमीटर लिशिंग मरीगा चमगा साइकल थौदुना मियामदा थकननबा अरुबा इशिंग फंगहनसी हाइबा पाउजेल पुदुना लमसांग खोंगचत चटकदौरिबा लमदम असिगी साइक्लिस्ट रोहन फिलेमबु पुकनिंग थौगटपा ओइना लेंगाकी मिनिस्टर ओइरिबा कराम श्यामना सेलगी तेंगबांग पीख्रे पनबयाई साइक्लिस्ट रोहनना ngasi फाउबदा पॉल्यूशन फ्री इंडिया हाइबा पाउजेलदा दिल्लीदगी इम्फाल यूनिवर्सिटी इन डाइवर्सिटी हाइबा पाउजेलदा इम्फालदगी कोलकाता सेफ संगाई एंड ह्यूमैनिटी हाइबा पाउजेलदा ग्रेटर नोएडागी शारदा यूनिवर्सिटीदगी इम्फाल अमसुंग पुलवामा अटैकता लैखिद्रबा सिंगबु इकाई खुमनबा उटपा ओइना जम्मूदगी दिल्ली तमना साइकल थौदुना मियामदा पाउजेल पीबा लैख्रबनी था सिगी तांग 16दगी फाउबा था अहुम चंगना चटकदौरिबा खोंगचत असिबु पुकनिंग थौगटपा ओइना मिनिस्टरना रोहन फिलेमदा शेल ओइना लुपा लिसिंग यांखैगी मतेंग पीखिबनी संजेन थोंगदा लैबा मिनिस्टर की क्वार्टरदा पांगथोकपा सेल खुचिनबगी थौरमदा मिनिस्टर श्यामना हाई मथौना लैना मियामगी अमदी लमदम असिगी याइफनबा थबक तौरकपा मियोय खुदिंगमक पुकनिंग थौगटपम थोई हाइबा पांदमदा मतेंग असि पांगबनी हाइखी अदुना अखोई याम पेसिमिस्ट ओइगुमजी यामनो ऑप्टिमिस्ट ओइबा वाखलोंदा अदि समाज से पिक्चर सु स्टेट से भारत की स्टेट सिंगी मनुंगदा यामनो मटिंग लैबा स्टेट अमा ओइननबा होनबदा अखोई अचौबा दायित्व लौमिना से हाइबा तुंगी हौरैबा नारोल सिंगदा अपील तौजगे अदुना नहा खुदिंगमकना अफाबा थबक तौरपा खुदिंगमकता अखोई मथम चुपदा अदि पुंगिंग थौगटकनी मतेंग पांगनी अदुना ngasi se yamna aigi site gi rohenbu hana so aina mabu recognize tawi ngasi shu magi khongjatsi mai pakpu oisunu नाकलमरोमदा रोहन फिलेमना कनागुंबा अमना अफबा थबक अमा तौरकपदा पुकनिंग सोंथहनबगी कल्चर अमा खुनाई असिदा चथरकलिबा असि लेपियु असिगुंबा चनबी अमा लाकपा असिना अफबा अमदी खुनाई मियामगी याइफनबा थबक तौगे खनबा नहारोल कयागी पुकनिंगदा निंगहनबा पोखले हाइखी महाकना मखा तारदुना खोंगचत असिगी मतांगदा स्कूल कॉलेज सिंगी महिरोय कयागा उनदुना वारी सारबा मतुंगदा मतिंग ओइननबा टी-शर्ट योनबगी वाखलोन पिरखी मियामना पिरकपा वाखलोन की मतुंग इन्ना खरदा ओइरबशु मतिंग ओइनबा हाइदुना मियामदा टी-शर्ट योनखी कनागुंबा महिरोय अमतदा नमफुदा फुरिट असि लौदबा यादे हाइना फोंदोखिबा लैते मसिगी ओना तैनबदा टी-शर्ट योनदुना सेल ताली हाइना मियोय खरना सोशल मीडिया दा फोंदोरकपा लाइबक थिबनी हाइना नुंगाइतबा फोंदोरखी अखोई मैतै सिंगदा डिमोटिवेटिंग कल्चर से तोगा इवन अखोई लमगे तोप मीसिंगनदी रोहनंग तोइसि याम फैना सुयाम कन्ना इंडिया पुम्मना हंदक एक्लेम तौबीदना आई पुलवामा अटैकता याम अचौबा कनो फंगदना ऑब्जर्वेंस फंगदना तौरकानसिदा अखोई मसेमगी ओइबा ई मयामसिना सुमाइन सुम असोइबा थिनरगा तौबगी कल्चर जे दंग तोअनिंगे दुगा अमना अमा थौगटना जे दुगा सोइगे बलानगे यावरसु कोइ दुम सोइदबा ngam मियोइबा नते दु दुम ngakpina se duga ai dum keno tौरगासु aina aram yawarsu ngakpiyo duga तौबदि खोइ डिमोटिवेटिंग कल्चर से खतंग दी तोपदी फब्रा ना खले हाइदि कयुम आइना तब तोप हौगले मैम से अइंगोंद ngasi तौरिबा ट्रोल अदगी यंगसिलइबा तौरिबा मैम से उबदगी तोखिबसु ai कोंगाय मा इसाना ai इमिन उजरे अना सि मैम से खतंग तो इम्फाल ईस्ट डिस्ट्रिक्ट की खुराई थौदाम लेकाई दलेबा युमखाम सिटेश कोबा मिसक अमगी थोंगांदा हैंड ग्रेनेड अमा थमलंबबु माओइस्ट कम्युनिस्ट पार्टी मणिपुर माओइस्ट न चथबनी हाइरकली लोना थिंख्रबा लालहौलुब असिना थादोरक पचिरोल अमदा सिटेश हाइरिबा मियोय असि रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की डायरेक्टर की मसे नुपानी अमदी रिम्स की सेंजा थुमजादा ख्वाइदगी चाउना चेनबा मिसक अमनी हाइना मरा सिरकली लालहौलुब असिना मखा ताना बोम अदु रिम्स की सेंजाबा सिंगदा अरोइबा खंगहनबा ओइना थमलंबनी हाइरकली नाकलमरोमदा कैथोलिक एजुकेशन सोसाइटी मणिपुर की मखादा तंपाकी लमसिंगदा लैरिबा महिशंग सिंहबु क्रिश्चियन लाइनिंग संदोकफम ओंथोकपा थिंगननबा मंत्रिपुखीदा लैबा बिशप हाउसदा बोम अमा लंगशिलंबनी हाइना कंगलैपा कम्युनिस्ट पार्टी काउंसिल
KCP MC na fongdorakli lona thingkraba lalhalup asigi chirolda Bishop House ta bom thamlamduna landa chatharaba fawbada Catholic Educational Society Manipurna makhatana lup asigi mayokta lepa taragadi muknaba asigi aroiba pankhai amagi thak laklagani tha asigi tang tara fawbagi manungda mahaishang manungda church sajiliba amadi Christian lining laisholgi thabak sing pangthokliba si toktragadi mahaisang singbu lining sandopam onthokliba khudingmaki mathakta ahakpa chairak piroidabagi maram leite hairakli Manipur lenga ki Manipur Tourism Development Corporation Limited ki senthang makhada nauna shakiba Chaning Lairimbi Park Corporation asigi chairman oibata natana konthauzamgi MLA su oiriba Dr. S. Ranjan amadi tourism gi director Dr. Ibohal nangasi sangaduna miyam da khutsinakre thawramaduda Dr. S. Ranjan na fongdokhibada miyam da khutsinariba park asibu isha isagi ni khanduna lunana na thambina ba amadi naha ahal khaidana miyam na park asida laktuna pothaba yaba mafam ama oinaba amadi hena fajana semgatpada Manipur Tourism Department na mateng panglakpada nungaiba fongdokhi Laikai da lairiba government school sing hingat hanaba laikai gi club maira paibi mahiroi organization sing na punna hotna minaba mathau tai loinana government ki school sing gi su bus service thamgadabani haina all Kanglaipak students union gi cherol amana khanghalakli matang swaisida break amalaujagi break ki matungda utlauda laiba Pandit Din Dayal Upadhyay Institute of Agricultural Sciences na state asigi BSc Agriculture, Forestry, Horticulture, Fishery, Food Science and Technology amadi Community Science tamningba mahirui shingi oina sit tara reserve tawraga thamle haibagi pau amadi Manipur amasung malimgi tongan ba ipau sing puduna lakchege Impact News pa meeting ta don lebiu mayambu mukana taram nokchure bulletin asigi makha taba pau miyam da pizari Utlauda laiba Pandit Din Dayal Upadhyay Institute of Agricultural Sciences na state asigi BSc Agriculture, Forestry, Horticulture, Fishery, Food Science and Technology amadi Community Science tamningba mahiroi singi oina sit tara reserve tawraga thamle haina institute asigi chairman na laukthokre nakalamaromda institute asigi ngagi machinjak amadi vermicompost puthokpagi technology takpi tambibagi thabak thauram mai pakna paikhatle hairi ngasi utlauda laiba Pandit Din Dayal Upadhyay Institute of Agricultural Sciences ki campus amadi institute asina paikhalakliba thabak thauram sing institute asigi chairman Thaunaujam Chauba institute asigi director Dr. R.K. Imotomba deputy director Dr. A. Tarajitna Luchingduna paumi singda yenghanki Institute asigi meeting makhada ngagi machinjak vermicompost mapung fana puthokliba asi yauna institute asida khilliba minute taraga manga khudingi weather report update piba ngamba US ta saba weather forecast machine su yenghanki tungda paumi singda Thaunaujam Chaubana haikibada utlauda lairiba Manipur University da affiliate tauba Pandit Din Dayal Upadhyay Institute of Agricultural Sciences asi kumja English sangni tara taret ki August ki tang tara taretagi hauduna state asida lairiba agriculture amadi allied subject taruk haibadi BSc Agriculture, Forestry, Horticulture, Fishery, Food Science and Technology amadi Community Science tamningba mahiroi singda matam ga chunaba mahai mashing takpi tambiri Institute asida subject sing asida PG course tauba yananaba mari lenaba authority da kanna taknari Handak laiba sahisidagi hauna single window system da KPK singi through da maduda paisa thadarga single window system da agriculture chaukhana bo hone nasu ki meeting da thamjaraga laikhidraba bharat ki saknare ba Pandit Din Dayal maming da institute se linkhabani institute si linkhali be maram award pa mention jabani challenge sauruba mi amagi natte award pa lere tarik tamnana ba phangdre khoi kawena university ma university limited sydney angang sing na tamning mana helak padra maram moraga mapana chatna paisa yamna mangna private singi adugumba scientist karana punchalaga building ama lauraga wairaga college link khapadugum tamburaga angang mayam ama thoraktra mang lere madu master tamnaba master gi song lantharaga makhoi do MPhil tawnaba doctorate tawnana bagi thamna bako hona jari
Ngasigi paugi mifam aduda saruk yakiba Pandit Dindayal Upadhyay Institute of Agricultural Sciences ki Director Dr. R.K. Imotombana haikibada state asida BAC amadi masiga manaba subject sing tamningba pamlabasu mafam leitabana awaba khudongchadaba kaya mayoknaduna lakli phibam asida Pandit Dindayal Upadhyay Institute of Agricultural Sciences ki Chairman Thaunaujam Chaubagi meeting makhada institute asi linkhatkibani loinana hauji faubada state asigi mahairoi khaktanatana atopa state haibadi Arunachal Pradesh, Tripura, Nagaland gi mahiroi singna agriculture yauna tonganba subject taruk BSc course tamli institute asida master amadi postgraduate course tambagi khudong chabasu leiri athubada institute asida PhD course tamnabagi khudong chaba phanghananaba mari lenaba authority da yamna kanna taknari athubada yarakani haibagi thajaba institute asida leire hainasu director asina makhata ki Lorok Pantasi, Lochalapata, Lolakpa Podu, Podi, on another shit processing equipment, Mayamasu, Akwishida, Tamjarani, Manipur, Toiba Maru, and a pineapple, Aduga, Tamenglungi, Komla, Aduga Kasagi, Lemon, Nazimba Maru, Bahira Singse, Machine Belu edition, Tanganaba, put processing equipment, Mayamadi, Tungaga Lere, Adu Awat Pakara lady, Maduna Karaga, and Hapsal Laga, when a powder form da, Natagana dehydrated form da. Sungba yana madumasu akoigi institution makada akoigi Bachelor of Food Science and Technology haidana sahi marigi course amasu hangjari aduna madugi course to da akoigi nangnana ba makoi khojuklai mayam amasu koi thamnaba honajari Miyamgi senthok lambi hena lainaba ihau sagatnabagi wakhalonda Global Entrepreneur amasu oiriba Salai Holdings Private Limited ki chairman na local entrepreneur singna thengnariba award apasing yengshankre lamdamasigi kachin koya dalairiba nauna safonglakpa entrepreneur sing asina thengnariba khudong chadaba maru oina selamadi technology gi award apasing khangdoktuna mating pangnabagi wakhalonda khongchat asi pangthokpani haina Salai gi chairman N Samarjit na phongdokre Yengsin Khongchat asi Palace Compound Singjamai Bamon Kampu amadi Kiamgaigi mafam kayada laiba chana thaknanabagi apikpa industry singda chathakibani Thauram aduga mari lenana Samarjitna local entrepreneur singi masing hengat handuna thabak subagi culture ama laklaba matamdata lamdam asigi senmit londa chauna ahongba lakhanba ngambata natana thabak phangdabagi masing hantharakani haiki Manipur ki Kasin Kweda Leriba entrepreneur Singsina, Karam Makwise, Makwiki Oiba, industry sing packet lay, Karai the Makwina challenge or challenges to Ribum Singse, Kari no Hibase, Punna, Mazik Kang Nabagi the Makta, Hanba, Kongtang Moina Misana Moina, Nasiki Kongchatse, Chatsabani, Masi Chatnabagi the Makta, Akwigi, Home Department, the Su, Kitang Security Magi, provide to Biba Yagadra, Haidana, Haijabani, Mayam Hena Kangbira Bani. Akoi gumbana haijabasida kanana bu tabi gani aduna ngasidi ai warep ama chapchana logjare aigi punsi sina leiba makai Manipur state sida security ai amuk ana aina chatok chachin da provide to biu haidana amuk ana ai haijaroi habisa imasi aigi achet ba pirep ama oina ayak logjare Barak Turelda Iraq naduna laikhidraba Manglaingaugi yumda 10 Faitol constituency gi MDC EM Halthing Donggel na Hakthengna Chatuna, Mailengo gi Laikhidraba Macha Taruki, Pibam Singh Yengshinkre, Loinana, Laihoriba Angang Sing Asigi, Tungi Punsigi Tamaktasu Mahakna Pangbaya Mateng Pumnamak Pangani Haiki, Panbayai Haukiba Mi Gitangkun Gamapanda, Manglengo, Mahaki Loinabi, Amadi Machanupi Ahanga, Makoi Ahom Barak Turelda, Tharoi Kun Bachatpada, Turelgi Isingda, Iraq Naduna Makoi Ahomak Laikidabani. Sawomacha Himalayan Black Bear ama Tin Khakchabi Uchek Nightjar ama amasung Yong Ikai Thibi ama tongan ba miyoi singna People for Animal PFA da sinarakpadagi kanba ngamkre Sawomacha adu yauna Nongpok Sanjenbam da laiba Langai Village ki Managing Director Telem Arun Kumar na Ukrul da thabak ama chatpada Sadan basingna Pharambadagi thengnarakpadagi lairaklaga PFA da sinarakibani hairi Kurai ahonggai lekaidagi yumnam dipu kauba amana tin khakchabi uchek Nightjar amasung hairok tomal makhongdagi khundongbam sanathoina yong ikai thibi adu PFA da sinarakibani
Handak pangthokiba bosemna loba ISSS examination 2019 da top 10 gi manungda chalakiba lamlai kendra amasung akoibagi mahirui sing okpagi thoram ama pangthokre yaingang pokpi makha laikai United Youth United Club YUC na sinduna pangthokiba taramathoirak suba Merit Cash Award distribution on top 10 students ISSLC examination 2019 aduda constituency asigi MLA ki SIS Birena mahiroi tarago humdoida achamba khudol potpiduna pukning thawatki Tripura gi konung Agartala da laiba Radhanagar gi Radha Madhav Devta Bari Mandopta ahanba Tripura Maitai Singi Fathers Day gi thauramga mari lainana Agartala gi Maitai senior citizen mapanda Manipuri film gi Saknai Rabi actress Laisang Them Tonthoina khudol tamduna ikai khumnaba utkre Marup Pauche amasung Lamyanba organization anina sinduna pangthokiba thauram aduda Marup Pauche gi joint editor RK Tarunjit amasung Lamyanba organization gi chief advisor W Biramangal su sarukyaki Imphal West Commando gi team amana ngasi Imphal gi Pauna Bazar amadi Thangal Bazar da laiba hotel singda changduna thihumbagi thabak chathakre Imphal West ki additional SP operation e Ghanashyam Sarma gi micheng makhada thihumbagi thabak adu nungthil pung 3 ga minute 15 dagi 5 ga minute 10 fauba Hotel Avenue Hotel Polo Inn Niran Lodge Hotel Siroi Hotel GM Hotel Embassy amadi Prince Lodge ta chathakre thihumbagi thabak aduda mipa mipundi yaukide hairi Sagolban Tera Amudon Akham Laikai The Welfare Club Linkhatkiba Chahi Yankhai Surakpaga Mari Lainana Pangthokpa Thauram Manung Channa ngasi Free Health Camp and Screening Camp ama Laikai asigi Community Hall da Pangthokre Manipur Lenga ki Directorate of Health Services amadi CMO Imphal West ka khutsamnaraga Welfare Club na Sinduna Camp adu Pangthokibani Camp aduda mafam adugi miyoi chamaga kunga tarukna ana layeng chathakibaga loinana hidak langthak singsu lemna yenthoki Akhil Bharati Vidyarthi Parisat Imphal Sinduna Ahanba Imphal United Written GK competition Mahiroi Chamngana Saruk Yaduna Pangthokre competition asigi result hayeng laukthok lagani haina chirol amada khanghalakli English Singani Kungani Thoi Faubada Lomi Singi income double uhengani hairiba Kishan Saman Nidhi Yojana asi Asan Balau Uriba Manipur gi Lomi Singi Oinadi scheme asigi kanaba fangloidaba maramna Lamdam asigi Asan Balau Uriba Lomi Singi Khallaba scheme asi Semdok Piyu Haina BJP Kishan Morcha Manipur Pradesh ki Cherol Amana Khanghalakli Haujik ngasi nongmagi sanabagi pauda Mari Suba Khumukcham Ibungo Yaima Singh Memorial Men's Veteran Hockey Tournament Veteran Maira Bashikok Mai Pakre Ngasi Khumalampak AstroTurf ta sanakiba Veteran Hockey Tournament asigi Manga Suba League asigi Haudokpagi Achamba Thauram aduda Yaski Assistant Director Tenshubam Thauba amadi Manipur Veteran Hockey Association ki President S Lokeshwar Anina Team Animaki Sanaroi Singha Sakhang Maikhangrakhi Ngasi ki match aduda Veteran Maira Bashikong ki Sanaroi N Gunamani amasung N Sunil Anina match asigi ahum kuntra manga yankhai amadi yankhai taret suba minute singda panjil ani aduga N Dhruva amasung W Ronel anina match ki yankhai nithoi amadi yankhai mapal suba minute singda panjil amamam ga chanduna Veteran Hockey ITU Lairik Yengbam Laikaibu panjil taruk amada maithiba pikhi match asida maithi horaba Veteran Hockey ITU Lairik Yengbam Laikai gi amata ngairaba panjil aduna match ki kunga taret suba minute ta P Biswajit na chankhi Khumukcham Ongbi Leonie Devi Memorial Trust ki Senthang Makhada Manipur Veteran Hockey Association Sinduna Chatharakliba Veteran Hockey Tournament asida team mangana league round singda athoi ahen tanari Chatharakliba tournament asigi hayeng sanagadaba taruk shuba league da Veteran YAC team Yai School amadi Veteran Thawal Hockey team ani lamba taunaragani
Hupumanga Suba Ball Badminton Junior Girls National Championship ki League amada Manipur mai pakre. Ball Badminton Federation of India ki meeting makada ngasi ayu Khumallam Park Sports Complex ki indoor hall da chathariba Junior Girls Ball Badminton Championship asigi sanakiba ahanba league da Manipur na Tripura bu Panjil kuntra manga taranipan amadi kuntra manga kuntra humdoi da ani suba league tana Delhi na Punjab bu Panjil kuntra manga taret amasung kuntra manga taruk da aduga ahum suba league tana Punjab na Gujarat bu Panjil kuntra manga kunnipan amasung kuntra manga kuntaruk da maithiba piki chatharakliba Ball Badminton Championship asigi ngasi nungtil sanakiba ahanba league da Orishana Manipur bu Panjil kuntra manga tarahumdoi amasung kuntra manga kulhumdoi da ani suba league tana Maharashtra na Telangana bu Panjil kuntra manga tarahumdoi amasung kuntra manga tara manga da aduga ahum suba league tana Chhattisgarh na Rajasthan bu Panjil kuntra manga mapal amasung kuntra manga tara da maithiba piba ngamki Ball Badminton Association of Manipur na yumbu oiduna tha sigi tang mapan fawba chathagadaba championship asida nupi machagi team kunga mapan na saruk yari hayeng makha taba league match sing sanaragani Humpumanga Suba Ball Badminton Junior Boys National Championship ngasi su makha taba league match sing sanari ngasi ayu Khumallam Park Sports Complex ki indoor hall da chathariba Junior Boys Ball Badminton Championship asigi sanaki ba ahanba league da Telangana na Puducherry bu point kuntra manga tara taruk amadi kuntra manga tara tareta ani suba league tana West Bengal na National Capital Region Delhi bu point kuntra manga tara taruk amasung kuntra manga tara tareta duga ahum suba league da Haryana na Manipur bu point kuntra manga nipan amadi kuntra manga kuntra humdoida maithiba piba ngamki Chathariba Ball Badminton Junior Boys National Championship asigi ngasi nungtil sanakiba ahanba league da Rajasthan Tripura bu point kuntra manga kuntaret amasung kuntra manga kuntra nithoida ani suba league tana Chhattisgarh na Uttarakhand bu point kuntra manga kunganithoi amasung kuntra manga tara nithoida aduga ahum suba league da Maharashtra na Orissa bu point kuntra manga kunga manga amasung kuntra taret kuntra manga da maithiba piki Ball Badminton Federation of India ki meeting makada Ball Badminton Association of Manipur na yumbu oiduna chatharakliba championship asida team kunga mapanna saruk yari hayeng makha taba league match sing sanaragani Lupa lakh amana mana oiba ani suba Manipur Senior Tennis Tournament hayeng dagi lamfel pata laiba Imphal District Tennis Association ki tennis complex da pangthokpa hauragani hairi Manipur Tennis Association ki meeting makada Imphal District Tennis Association amadi Association for Senior Tennis Player Manipur ani na kutsam naduna pangthokadaba tennis tournament asida chahi kuntra manga nifu manga amasung chahi yankhaiga manga mathaki man singles amadi chahi kuntra manga mathaki doubles ka loinana Men's combined 90 plus amasung men's combined 110 gi masana sing asisu tournament asida saruk yaragani haina Imphal District Tennis Association gi secretary na thadorakpa chirol amana khanghalakli Laikhidraba Saknai Raba Manipuri playwrights Arambam Samorendra Laikhidabagi Taramapan Suba Ningsing Thauramga Mari Lenana All Manipur Chaibi Association Sinduna Hayengdagi Thasigi Tang Tara Fauba Chaibi tournament ama Moregi Kondong Lairembigi Sanglenda Pangthoklagani Hairi State ki thak da pangthokadaba tournament asida nupa macha amadi nupi macha gi cadet amasung junior haina khaidoktuna athoi ahen tanagadauri tongan ba chaibi loop kungi sanroi chani rom hairiba tournament asida saruk yagani haina association asigi general secretary Ice Hemjit na ngasi Manipur Press Club ta paumi singa unabada fongdokre mahak na makha taraduna lamdam asigi yelhaungai gi masana asi yokhatnaba pandamda tournament asi pangthokadabani masana asi kumja English ani kun fawbagi manungda Malem gi thakta pukhatnaba su hotnari haina makha taraduna tournament asigi manungda loop amatana ban general strike na chingba tawbiganu haina su appeal tawrakli Haiba journey Imphal to More sapagi lambi sida koina mayamda koina phaujari ba nuai tabasi ban block na maram morga lambi thinga kadra de suma ayat apal le kadra haibigi awabadu koina press ki thong da mu hana haijabani yaragadi leba miyamna mateng bangbi boina matum tang komthok biragadi hena nuai jagani loina saibi haiba mahi thangta dagi lokthok saba mahi asi koi national ki thakta international ki thakta pukan makan hona je du leba miyam ayaba logjaraga koi athuba matamda 2020 gi haurak pa saida तौनबगी ओके पंदम जो लेजै अदु लेबक म्यांगी शेषो म्यांगी
पुलप मयाम की अपन मा ओजा सिंह या याव ड्रगदे कोइन मधु कोई तौब ngamdana leijabani duna नाट की ओइबा मसाना अमा ओइरिबा मुकना योखनबगी पांदमदा ऑल मणिपुर मुकना एसोसिएशन की मीटिंग मखादा वांगू तंफा लाइरेंबी मुकना एसोसिएशन सिंधुना तरारक शुबा वांगू तंफा लाइरेंबी स्टेट लेवल मुकना टूर्नामेंट 2019 पांगथोखरे केजी हुमुद्रा मखागी ओइबा मुकना टूर्नामेंट 2019 की टाइटल हैरोक्तगी एल अरुण मैतैना फंगबा ngamkhibага loinana सेल ओइना लुपा लिसिंग 15 फंगखी ngarang wangu tampa lairembi laibungda chathakhiba tararak shuba wangu tampa lairembi state level mukna tournament 2019 aduda kumbi constituency gi MLA S Bira Manipur pollution control board ki chairman oibatanatana oinam constituency gi MLA L Radha Kishore kakching gi MLA Y Sur Chandra wangoi gi MLA O Lukhoi yauna miyoi kayana sarukya ki अरेबदा बुलेटिन असि हेडलाइंस अपना मियाम द थमजरी कायरंग खोमिदोक उमंग लेकाइदा मियोय अमा ड्रग चाय हाइबगी मरालदा एंटी ड्रग जॉइंट कमिटी कायरंग खोमिदोक ना फारगा फुबदा लेखिद्रे हाइबगी वहौदा इरांग थोखरे जेनिम्स तगी नानथोक्तुना चेनख्रबा KCP नंदो ग्रुप की लुचिंगबा नंदो लुवांगना हॉस्पिटल दा लैरिंगैदा मियाम तगी शेल खैरंबगी थौदोक्ता चेनबा असम राइफल्स की जवान अमा इम्फाल ईस्ट पुलिस ना फारे लमदमसी मॉब जस्टिस लैतबा स्टेट अमा ओहेनबा प्रोटेक्शन फ्रॉम मॉब वायलेंस इन मणिपुर हाइबा हिरमदा नोंबगी ओइबा लीगल अवेयरनेस प्रोग्राम पांगथोखरे अमसुंग ngasi ahanba oina manipur da su world food safety day gi thauram pangthokre chinjak ta pochang tawbiganu haina director health services dr k rajona apil tawrakli